Lamyan Mahizam Irapat ki chama kunma subu mapok kumon thoramda state ki thakta ikai khumna bu utkre abon mai misi ki matang de NIA na thijin min na ba lenga ki mai kai de sentence se thakra na GM bire na phong dokre Thawal Police amsung commando gi apun bakang bu na Imphal East District ki kaira wangkhem de gi lona yada ba jali not bandal kya ga loina na sena bani haiba mioi ani fagat krei Manipur dengan si COVID-19 namara morga mioi aman lai kide anoba kia sama yang kai nipan thengna ki mioi chama sumna amana recover tau ki bagalo na positivity rate sa tarug 10.9 ama oi ki Amasung India dah hoki pung kun marida COVID tagi mioi lising kun pan gi matak fagalak tuna fagalak chang sa da mari putara teret 10.9 mangada hengat lai nauna mioi chaum tara matoi lai kide active case lak ani lising hum putara teret ka kunda hanthare Ma'am kurum jari adom yang impact news ne hauze pung ja sa pawgi maroi pausing miam de pijari Abon mai missing matang the NIA na tijin bin na balenga ki mai kai ge center the che thakre UN Home Minister ga hak theng nan unatun athu matam dam hat pa sing fan na ba hona gani hana Chief Minister N Viren phong dokre wafam masing asi lamyan behizam irabot ki cham kun ngarak suba mapok kumun ga mari lena na state ki thak ta pangthu ki ba palan thorom da phong dok ki bani thangmai ban yumnam leikai de leiba lamyan behizam irabot pak ta pangthu ki ba thorom aduda Chief Minister na state ki thak ta lamyan irabot ki mapok numit palan pangthok pa si lenga ka sin ahan bani hau ki ba lenga ki matam singda ngasi ki numit asibu state holiday lauthok patna state ki thak ta palan pangthok lamde nakal lamramda Delhi khongchat ki matang da Chief Minister na phong dok ki bada Mikhal matam naksilapag iroina na party asig national leaders singa wa khanan na bagitamak athu matamda Chief Minister masa yauna BJP Manipur Pradesh ki President ASR da General Secretary Organization Ave Kumar Giri amade Minister Vishwajit Delhi gidamak Imphal thaduk lagani phongdoki Bharat ki President yauna North East focus piba North East ki atam queen sangna hanna yang bidra badongna mirai badongna lairambadu akhoi lei akhoi haiba adugi hujik honorable minister mayam lai sing ju birongoni nungti gi ama ani ahum adung ngarang su niti ayok ki lai adagi huji economy advisor lai anything akhoi gi North East maro in particular akhoi Manipur de yangkona focus pili honorable vice president na laktori su haiba Manipur gi North East ki tour ni hai Ada Manipur gis da su kari kari hujik mangki oina de koi inaugurate tobe aba dagi foundation stole tobe aba do koi identify togri adu bu magi office ka tanarga koi kari kari tobe age do yengsen gani Politics kamari laina de hariba Lining with the Yumpham over Rastria Swayam Sevak Sang RSS na BJP Buchuli Pai to Naleva Casida Town with the Tauriana Rajya Sabha ki MP su Oriba CPI ki comrade Binoy Biswam Fondokre Loina BJP ki Lengak Lakpadagi Leva Gasiki Miampun Mag Thak Manan Chokot Lehan Lauri Adu Miois Lomi Sing na Tha Mapan Hena Kongjang Sang Shilaba Thau pochai gi mamal hengal liba chak thong gas lem na pi gani haraga pi daba asi chawkhot le haibada miyam na yabi bra haina ma hanglakli wafam ase british ke mayok ta lep tuna lamdam asibu awon ba puruk na ba khona ramba laikhidraba lamyan mahizam irabot ki cham kun manga suba mapo kumon thorom pangthok matam phongdok ki bani Irabat Celebration Committee Manipur National na konong mamang leiba iwayama sumang nila sang na pangthok ki lamyan ba sibu ningsing bagi thorom ase handak sahi ki oina COVID-19 na maram orga lamyan ba sigi mitamda haikat laikat tambana tana paksana pangthok ki de lamyan ba irabat ki ningsing thorom ase kamari lena na Irabat Celebration Committee na piba Irabat ningsing mana lanthok ki sel lengyan fi amadi citation yaw mana si sahi asigoina tongan melam na thabak tawriba mioi tara humdoi da lanthok tun ikai khumna ba utki thorama da veteran communist leader comrade Moirangthem Ibohol Irabat Celebration Committee Manipur gi chairman comrade Dr Moirangthem Nara CPI Manipur State Council ge secretary comrade L Sotin Kumar chingba CPI gi masak nai ba mioi kya saruk yaki RSS is not political. Day and night they say it has nothing to do with politics. With these flimsy arguments during the struggle of independence, they opted to be away from the struggles. They told
freedom struggle is a political struggle. Those who struggle for Swaraj is waging a political battle. We of the RSS being a cultural movement don't believe in political actions, so we keep away and they kept away. Don't forget that history. And those people have done one more thing. You look to the RSS shakhas, you look to the RSS activities, you may be astonished to note that there are no women members in the RSS. No women members. Kanagumba lup natraga miway amatana lamyan ba hizam irabot pu maikoigi mapu oin na bahona bigano lamyan ba irabot ki khunai asibu semdok pa pamba social reformer ama oina adumak thamse hana protection and preservation committee Manipur gi convener M Visesho na fongdokre wafam ase waimum lekai de leblu basig office ta lamyan ba irabot ningsing thoram observation committee na sinduna pangthok ki ningsing thoram da fongdok ki banai PPCM gi miyeng makha da pangthok ki thoram aduda PPCM gi makha da lebe tongan tongan wa lup kya gi mihut sing na saruk ya ki ba loina na laikhidraba luching ba sigi photo da laikat ki amrom da sam kun mga rak subalam yan hizam irabot ki ning sing thoram khongman gram panchayat ki ward number 2 amade 3 gi member sing na sinduna khongman gi thongam sajau memorial community hall da su pangthok ki kumbi da su kumbi ideal youth development organization sinduna lamyan ba irabot ki ning sing thoram organization asigi ahan foundation de ga loina na pangthok ki Kakching district ki wangu dasu chama kun mga subalamyan irabot ning sing thoram wangu gram panchayat na sinduna pangthoki irabot asi pomdraba lamdam sida leiramdraba aikoi ngasi kari oromgani ngasi aikoi na ngangjari ba natraga aikoi na maning tame hermi bisa aikoi kari mata urumda kana ngba party matagi natraga kana ngba ngasi gi laiba sing ngasina sum pixel laktana aikoi ini communist ki ni adegi aikoi gi adu gi ne na sum toksin basa tawbirakan masidi khara lerakan irabo se freedom fighter amane na mingen amikon piragat mangi bisu yayo aduna maram oiduna state government khangaba holiday list law thokraba india government masa khangbi dana postage stamp puthokraba 2018 da state function tawgraban irabo social reformer ni haibase law thokbiu lamyan ba jananeta hizam irabot ki chama kun mga raksuba mapok kumon thoram ngasi tongan tongan ba mafam singda pangthok na duna lamyan basigi mafam da miyam na ikai khumna ba utli Zirbam district ta su jananeta hizam irabot ki chama kun mga raksuba mapok kumon pangthoki jananeta irabot memorial trust JIMET Zirbam na tha ma chumna September tha si irabot thavum ana mingthon duna pangthok tuna lakhi bane Zirbam district ki babu prad lebe irabot complex ta pangthok ki thoram da lamyan ba hizam irabot ki mitam da hai laikatuna luching ba si ikai khumna ba utki thoram da ki saruka moina pangthok ki ba district level open online patriotic poem competition da makong mathang takrba sing da su mana mathum pi duna pung thaugat ki thoram da JIMET gi lifetime president Dr. Chandam Kamal na luching ba asina Manab kunai ama semba amadi apun malingjel sagalamba amadi pamjaramba paring aduda aikoi tung induna chatsi ana phongdoki Socialist Students Union of Manipur SSUM All Maitai Fangal Students Union of Manipur AMPSUM amadi Socialist Women Association Manipuna Pulaga Sem Kiba Lamyan ba irabot ning sing thoram pang ba kanglup na sindra mongsang de leba all as home da thoram pangthoki thoram adu kamari lena SSUM gi president S Yaimana lamyan ba irabot na pamlamba manab khunai amagi manglan adu mangphaung na ba luba sinanga si faw da tongan tongan thabak thoram kya tawduna lakli loina na makha ta na su luchingba sig wakalola si mapung fana Tabak oina onthok ngamna na lep laitana hotna khigani phongdoki thorom gi saruka moina lamyan ma irabot ning sing thorom pang bakang lupki maikai degi hom aduda lairiba al sing da acham khudol su tamki lamyan ba mahak na pamjaramba manaba khunai leitalairu singi mateng pangba kathokpa adugumba magi wakhalon adu aikoina ningsing jaraga magi wakhalon du deiduda aikoi makhata na magi wakhalon dubu mayam khangna aikoi sandokpa amadi mahaki wakhalon dubu aikoi checksana madugi khudung inbang ngamna nabagi damakta adugumba aikoi checksin phire badu logjabani makhata na aikoi mahak na pamjaramba liklam du deiduda aikoi changsin jagi gani loinana mahak na pamjaramba liklam du dagi aikoi karigumba khongpham amata khongdana aikoi checksin lepchagani Lamyan ba hizam irabot ki pongna pham oida ba pisum thong oinam laikai da su hizam irabot memorial charitable trust na senduna lamyan ba hizam irabot ki chama kun mga suba mapok khumon thorom pangthoki
थौरमदुदा रिपब्लिकन पार्टी ऑफ इंडिया अठावाले की स्टेट प्रेसिडेंट थौनाउजम महेश्वर सरुक याखिबग लोइनना आहलमन क्यान इरावत की मितमदा हाइलै कतुनै काय खुमनब उठकी थौरमदुग मरि लेनना थौनाउजम महेश्वरना मणिपुर की लमयान महिजम इरावतना अपुनब मणिपुर अमा सागतनरम लौरम महाकी मथौना मरिंगजेल अदु ngasiगी मिरोल असना मतौ तंबा मथौ ताई हाना फोंदोकी लोइनना हिजम इरावत मेमोरियल चैरिटेबल ट्रस्ट ना हिजम इरावत ना अरोइब याताफम ओइखिबा म्यांमार की सैगांग रीजन दा लुचिंगबा सिगी मेमोरियल साइट अमा सागतनरब मणिपुर लेंगाकता अइब चेरोल पिसिनखिबा लैख्रे हारि हारिबा वाफम असे लेंगांग अथुब मतमदा थबक्ता पांगथोक पिरकनी हाइबगी थाजबसु ट्रस्ट की माइकैदगी थमलकली जननेता इराबोट की सोशियो इकोनॉमिक सोशियो पॉलिटिकल दा अफ्लिप तौरंबा पामम याम मरु ओइबा थौदांग कोइ लमदम सिगी याम तांगबा सोसाइटी सिदा माना पामम म्याम हुजी हुजी लोइ चनकलदी लमदम सिदा इकोनॉमिक की द ओरो पॉलिटिकल की द ओरो लोइमक चौखट पहेना अफ्लिप ओइबा ओइदोरिबनी मागी पुंगनफम लमदम अमसुंग हैगांग डिवीजन की तांगबुद मा लैगिदमने बर्मा की 1951 दा हारिबा जगानी सि सेमबियोना कोइ राज्य सरकार दा वाकत चेरोल पीग्रबनी हारिबा जगानी सि सेमतमदा मसी मालेम की कोई लम कोई भी सिंग मफम ओहनबा स्टेट गवर्नमेंट दा आइन हाइजेनिंगदी याम तुरमदा पाइकट पी कैराव असेंबली कॉन्स्टिट्यूएंसी की एमएलए अमदी स्टेट प्लानिंग बोर्ड की डिप्यूटी चेयरमैन लौरेंबम रामेश्वर की क्यामगोई ममांग लेकाइदा लेबा युमदा लमयान महिजम इरावत निंगसिंग थोरम पांगथोखिबा लोइनना आइखोई खुदिंगमकना लमयान बसिना चलम लिगलम अदु इंदुना खुनायसगी याइफननबा होटनमिनसि हान अपील तौख्रे थौरमदुग मरि लेनना एमएलए रामेश्वरना कांगलुफ नाइबु वाखलोल द पॉलिटिक्स खक तौरोइदबने लमयान महिजम इरावत सागलम कांगलुफ फुरुप खाइदबा अमतोइबगी वाखलोल लैगदबने फोंदोखी अमरोमदा ngasiगी थौरमदुगी मनुंग चना लाखतुर तरानिथोइ सुबा मणिपुर लेजिस्लेटिव असेंबली मिखल असिगिदमक लौरेंबम रामेश्वर की कैंपेन सु हौदोक्तुना मखा ताना केंद्र असिगी पाइखतकदब थबक सिंगी मियामगा तानादुन तौगनि हाना रामेश्वर फोंदोखी स्कूल साबनी खंगदे अदगी सिंग बिथक पसुगुम लंबी सेम खोपददी चांग नाइना अखोगी चेंग यन बसुगुमददी मणिपुर की लेरिबा अखोई केंद्र मनुंग द मंगजेल थाबद फर्स्ट सेकंड थाग मनुंग मसिंग थीबदाइदी कंपटीशन तौबदाइदी अदुम यावगनेना खले कनै तौजरिब थबक खन असुगुमत यामे हजु फावदा केंद्र सिदा पुना करोड़ चामग मरफु की मथकता आई थबक तौखिबो माले कनो सिदा अखोई कराव केने मनुंग सिदा लंबी थोंगदा हॉस्पिटल दा स्कूल दा असुगुमत यामे आई डिटेल दो सोइदा इलेक्शन मांगदा आई तौजके थौ मयाम दगी लिस्ट अमा सोइदा युम खुदिंग आई होनजरके मतम अदुदा थबोइन पाबी आई नोंगमदा पॉलिटिक्स तौबदसु अखोई चिनथेर ओइरगा हाइजलगा मयामदा आई तौनिंग असेंग असेंग ngamjaba खर खतंग तौरगा मयामदा चचबने अना पेंदब खोता मयाम लेरंगमने बोन मयाने मियोइबने अदुम पेंदबा लैनगनी अदि असोइबसु लैनगनी मसिपन मंगापिरकांदा लाकदबा होय तामसिमा अदुम पिबिरो स्कूल जननेता हिजम इरावत की मपुक कुमन पालन थौरम ओइनाम ममांग लेखाई लाइफम इरेमा हॉल दसु पांगथोखी इरावत सेलिब्रेशन कमिटी ओइनाम ने सिंदर पांगथोखी थौरम दुदा इरावत की मफम द पुंग जगोई से यमदे माकी मितमदा लैसु कतुन इकाई खुमनब उठकी थौरम दुदा सरुक याखिबा ओइनाम केंद्र की एमएलए एल राधा किशोरना असो अपिखाइदना मियामबु इरावत नुंसीजबा अमदे लमदमसिबु मरातन लैननब होनरंबा सिगुमना लैरिबा पॉलिटिशियन अमदे सिविल ऑर्गेनाइजेशन सिंगनसु अमत ओइना होनमिनबगी मतम ओइरे फोंदोखी वांगजिंग तेंथा केंद्र डेवलपमेंट कमिटी ने सुसिंदुना लमयान महिजम इरावत की चाम कुनमुंगा सु मपुक नुमित पालन तौकी थौरमदु वांगजिंग मल्टी यूनिटी मार्केट पांगथोकी बने थौरमदु की सरुकम ओइना वांगजिंग मल्टी यूनिटी मार्केट एमएलए पाउनम ब्रोजेना इरावत की सक्तम अमसु माइखुम हांगदोकी कैसामथोंग कॉन्स्टिट्यूएंसी की इंटेंडिंग कैंडिडेट सापम निसिकानसु लमयानबा हिजम इरावत की पौनफम ओइरिबा पिसुमथोंग ओइनाम लेकाइद लेबा इरावत की मितमदा चत्तुना हाइकत लेकत तमख्रै हाइकत लेकत तमबगी थौरम अदो ngasi nungthil निसिकानपु सौगतपा मियो क्यागा लोइना लाक्तुना सथखिबनै थौरम अदो मरि लेनेना निसिकानना कैसामथोंग कॉन्स्टिट्यूएंसी दा पोखिबा मणिपुर मियाम गी लमयान बुलुचिंगबा सिना पामलंबा वाखललो दो ngasi gi मिरोल सिना थबक्ता ओनथोकननबा होनरसि फोंदोखी एनपीपी यूथ विंग सिंजमई असेंबली कॉन्स्टिट्यूएंसी नसु लमयान महिजम इरावत की चाम कुनमंगारक सुबा मपो कुमन थौरम पांगथोखरे म्यूट सिंगदुना मिहुत सिंगना मिरेप सिंगना मिखल नक्सिलक मतमदतदा मियाम की
mafam da sak utpana miyam gi thamoi pelhan ngam loi hana assembly constituencies da NPP gi midef oigadurba oromen fongdokrei singjama oinam thingal da pangthok kiba lamyan bagi mapok kumun thoram adu mari lenena luchingba sigi ayek mitam da hekal lekat tam kiba lenena kaibi sana pat leiba children home da su chana thak no polam ka khudol tam ki Pasoi Assembly constituency ki manung channa lekai lairiba lekai singda su paksana lamyan bahizam irabot ki chama kunma so mapok kumon thoram pangthok na ki lamyan bahizam irabot ki wakhalol bu ngasigi luchingba amade hawgal klib na singda senmin na duna mipan tangda lamdam ama oin na honam in sehana assembly constituency sigi intending candidate Davu Dinesh Chandran Fongdokrai wafam singa si lamyan irabot ki mapok kumon thoram pangthok liba assembly constituency sigi lekai club singda selam de potlam kya khudol tambagi thoram da fongdoki banai Hizam irabot na pamjaramba liklam paringda chatuna awon Manipur puraktuna jananeta sibu ikai khumna utlasi hana Pasoi Assembly constituency gi intending candidate Dr. Krishnanandan Fongdokrai wafamasi BJP Pasoi mandal gi booth 19/6 amasung 19/7 anina puna sinduna tagel kolom lekai mamang lerak community hall pangthoki ba chama kun mangarak suba jananeta hizam irabot pokpagi palan thoramda Dr. Krishnanandana saruk yaraduna Fongdoki banai Mark na hai ngasigi thoram aduda jananeta irabot ki photo da haikat lekat tambaga loina ikai khumna ba utki loina Pasoi kendra gi manungda leiba lukhrabi nupi chahum mukta thangol amadi fanek amamamsu khudol tamki Lalambung Makong Youth Volunteers Association asu BJP Manipur Pradesh ki State Secretary Bikram Kongkham ga khusamna duna jananeta hizam irabut ki chama kunmanga asu mapok kumon thoram pangthoki Lalambung Makong da leba club asigi sanglena pangthoki thoram da mafam adu ki miyam na irabut ki photo da maira amasung laisu katuna ikai khumna utki thoram adu mari lenana Prime Minister Narendra Modi gi Humputra Mathoi Suba Mapok Numit ka mari lenana BJP na pangthok pa seva or samarpan gi thoram amasu Lalambung Makong community hall da pangthoki to be represent in an equal share ID last la ba miyoi bu khut pai chingkhalaga chap chap share pibiba chap chap manaba thak ma pibiba haibasi sigi wakhalon sini ira wakhalon ki maki principle maki ideology bu follow tok jaraga ayakna so ngasi thangmeban gi natana Manipur pombagi oiriba kogi tola taraba lecture lairaba amadi awabana masak langaba singbu ayakna kalima kitang kitang doisu ai hakna ngamjaba si tokjarakpani Lamyan mahizam irabot ki chama kunmang arak suba ampok kumon palan thoram Roadside Vendors Welfare Association Khwarman Kaitel Imphal na susindra pangthoki thoram ado Khwarman Kaitel imagi Imphal gi temporary market set ki southern side ta pangthoki banai thoram ado the association asigi president oibada natana Imphal East Jilla Parishad ki upadhyakshya Khetri Tama yauna roadside vendor kyana saruk yaki thoram ado the Imphal East Jilla Parishad ki upadhyakshya Khetri Tama na luchingduna haikat laikat tamki jananeta hizam irabot ki chama kunma suba mapokmon palan tauriba asigi sarukama oina Southeast Asia Human Rights Association na sinduna irabot degi thoram New Kaitel Mambi da chu pangtoki Southeast Asia Human Rights Association ki President Surjit Sagol Sem amade association asigi executive members sing na saruk yaduna Kangpokpi district ki manung chana laiba New Kaitel Mambi dat lairiba Ima Foundation ki angang singalona na irabot degi thoram pangtoki thoram adu ko mari lena lamyan hizam irabot ki photo da miyam na haikat lekat tamduna amade children home asida lairiba angang singda makoina sijinana na ba hidak langtak sana thakna ru polam amade stationery items sing khudol tamduna pangtoki Coalition Against Drugs and Alcohol kada nasu ngasi lamyan bahijam irabot ki mapok kumon thoram pangtoki Imphal East ki konung mamang purairom khongnang makhong leiba kada head office ki conference hall da COVID-19 ki chana kangon nga na pangtok ki ba thoram atuda kada gi thongwi singna lei katuna ikai khumna ba utpagaloina na lamyan bahijam irabot ki punsi wari matang da ngang na bana thoram gi mapung oi saktam oiki
Youth Development Center Club Kairau Witranasu Laikhidraba Lamyan Mahizam Irabot Put Ningsing Latuna Maki Cham Kunmanga Raksuba Mapu Kumon Thorom Pangtoki Thoromadu Marilena Club Asigi President Putem Ibochana Luching Duna Miam Laikhidraba Lamyan Basigma from the Hikat Lekatam Duna Ikai Kunaba Utki Department of Veterinary and Animal Husbandry Services keep miyang makada Central Poultry Farm Kumbong dasu Irabat degi thorom pangtoki thorom palana sig marilena Central Poultry Farm sig poultry specialist Dr. T Vidyaranina Luching laduna farm sida thabak tawribe staff singalona farm sig akoi mafam sing sit sing magi thabak chathaki Manipur Dramatic Union MDU na susindrangasi lamyan mahizam Irabot ki chama kunmunga so mapukumon thorom pangtoki thoromadu ya school da leba MDU hall da pangtoki banai thoromadu ki manung chana union na sig artist sing na lamyan ba sig mafam da haikat lekat tamdun ikai khumna utki lonana thoromadu covid ki SOP ngak na pangtoki Lamyanba Hizam Irabot ki Mapokumon Thorum Gamari Lena Lions Club of Imphal Greater Sinduna Blood Donation Camp Hama Jenims Blood Bank Tapangtokre one activity has to the Lions Club Imphal Greater Lions Club International 322D Galwenana regular voluntary blood donors group Manipur Gapun Pangtoki Camp Aduda Club Asiki members sing na blood unit Kuntramari donate Toki Child Right Awareness Program Haibat Timda Lamyan Irabot ki Mapokumon Thorom Pangtokre Thormadu Lamyan Hizam Irabot Celebration Committee Juvenile Group na Sinduna Imphalis District ki Maibakul Community Hall Pangtoki banai Thawal District Police ki ASP Zogesh Chandra Hawbijam na luchingba Thawal Police amasung Commando ki apun makangu amana Imphalis District ki manung chanba Kairao Wangkhem dagi lupali sing satpi gi Zali Not Bundle kaya fagat pagngamagalonana Miyoi Anisu Fabangam Kray Impact News na fangba pau Thawal Police na Kairao Wangkhem gi mafam amada Zali Not puthok lehab gi pau fangki pau du gi makhapona Thawal Police samsung Commando gi apun makangu du na Imphalis Police ki control room da pau faunarba matungda Kairao Khuman Lokta Ayuk Angan Madagi Thiba Humagi Thabak Sataki Lok Aduda So Lonchil Laga Leramba Watha Sangama Chingnaningai Oibadagi Watha Sangadugi Mapuni Haiba Ngarian Singkhong Lekai Dagi Chungkham Dewan Chahi Yankai Apokpa Jogindro Kauduna Wahung Pong Sataki Wahung Pong Sathaba Aduda Dewana Watha Sangaduda Jali Not Kya Lotuna Thamli Hana Fongdor Padagi Watha Sangadugi So Hangdok Anduna Yengsin Lubada Lupa Lising Amagi Zali Not Bundle Kya Ledam Tengna Kiban Hari Dewana Makatana Zali Not Sing Adu Lekai Adumakandagi Chingakam Sur Chandra Ko Misak Amaga Puna Packing Amadi Binding Tawagi Tabak Sathamine Hana Fongdoraki Hari Tungda Sur Chandra Apokwa Deven Su Favangam Ki Zali Not Sing Adu Kairaudagi Tony Ko Misak Manamaki Waitotiam Kunzau Laiba Manau Nupa Tokwa Amagana Purak Laka Dewan Siner Mani Haibasu Kang Mangam Lehari Muki Pesasi Panagumba Amaga Pesado Ariba Pesado Anobu Onu Navagi Adumba Makacha Taraga Tabusindo Pesa Namaga Oto Jito Navagi Mari Tabuko Ugi Podam Monda Lerami Pariba Currency Namasi Kadagila Kano Kamaina Muhammad Porokono Hayam Tamda Tondram Tony Pojojina Perauda Leiba Manam Currency Namasi Muhammad Poraga Currency untuk onjin tahun lagi, mulai dari Sinaraga, mulai namu matan, yang ada collection lalu tahun lagi, pose hamba orang ni. Apun Manipur ma sagat na nabahona bada chawu thawdang lauramba miam gilu chingba athwan avon magi misigi achum langlan langjan puthok na ba Lenga na lakolak liba thabak thorom asibu PN daba fongdok tuna Joint Action Committee Against the Brutal Murder of Sri Athwan Avon Mai na October ahungi ahing nongyai digi October marigi ahing nongyai fawa pung kun marigi state pumba total shutdown lauthokrai panba yabdi total shutdown na se ngasi September kuntrada tawgani hana thawrang lambani adubu lamyan bu irabat ki mapokumon gamari lenena yai thorakibani amromda Zalyang rong baudigi advisor Athwan Avon Mai Mihat Kamari Lenana Manipur Police na Fabri Yauriba Konthozam Maning Tribal Colony Digi
Ponthalung Panmay ase Miara Sigamari Lainaba Mio Nate Makwatu Matan condition Yaudana Tador Trabade Kongjang Kat Sanksi Laganana Kontozam Manning Tribal Women Association Lautorakli. Hiramasigmari Lenan Association Selection Kontozam Manning Lekaida Pangtokiba Paumi Singer Unabama Association Asigi Advisor Komdonbi Kamaina Zalearong Baudigi Advisor Atuan Avon Mai Miarasi Association Asinasu Akan Mamong the Condemn Tawe Adubu Miarasigamari Lena Kula Silagi Ponthalung Panmay the police na siriba marala city association sina yab ngamloi Ponthalung Panmay se Kula Sida Dukan Pamduna Lejab Michamane Maramasana police na Oza Avon Maigi Aseng Mihat Pasing Adu Fabang Ngamdraga Samjaraba Micham the Oina Onsilakbasi Association sina Taraina Low de Fondoki Bauki Mifama the Saruyakiba Ponthalung Panmaigi Loinabi Kampil Panmayna Maka Taratuna Mahaki Mapuro Base Infal Wesi Commando Timama Ayupung Mangarum Tamatam the Wari Amasana Sehaduna Kaukat Kraga Mihat Pagi Maral Sirakwasi Yaning de Lonana Oza Abon Maina Lake Hidabada Numit Ashisu Mahaki Mapuro Base Kuladu Lay Maramasina Hiramasida Langaki Mari Lenamasing Amade Lamdamasi CSO Sing Nami Yang Changbiduna Mapuro Bubu condition Yaudana Tadopu Fondoki Nasiki Paugi Mifamadu Lorak Pada Police na Ponthalung Panmay wo Farga Mihat Pagi Maral Sirakpagi Mayok the Yanindaba Kolau Kiasu Launaki Ponthalung Panmay Commando Party Ambala Aga Phagi Bache Machima Miha Panate Mikoi Misam Ni Lai Minarakpani Miha Padachiana Banate Aduna Ekoi Yaning de Athu Bamatamda Mahak condition Yavduna Tadok Pirabu Mahakpu Athuan Abonmai gi Mihata Zenabani Haina Mongonda Maran Siribase. I Suya Yazaning de Maha Semi Hapanate, Mami Samni, Tankuni Toy, Numit Adumaktasu, Ibani, Tukan Giposay Lominaraga, Lemina Yumda, Asidabu Karigi Marama, Mongonda Mihapagi Maran Siribano. Isam Sam Hingzariba Mini. Imung sida Mongonda Maran Laite, Bibi Ganu, Marie Lena Basingna, Atuba Matamda, Condition Amata Yaudana, Mahakpu Tadok. Autonomous District Council Singi election Pangtok Tringai ADC Makhat Lebatongan Tongan Department Kya Tabak London Nabagi process Sataribasi Yaning de Haiduna All Tribal Students Union Manipur Atsumna Changshi Leba Kongjangi Sarukam Oina Nagai Students Union Sandel NSUC Amasung Masigi Federating Unit Singna Ngasi ADC Chandel Office Tingjinduna Department Kyagi Recruitment Gi Form Tabagi Tabak Tingjin Kray NSUC Amasung Masigi Makadalaba Yun Kyagi Masing Yamlo Mio Singna Ngasi Numing Waduida Monsang Panthatalaba ADC Chandel Office the Laktuna Recruitment Form Taba Made Lotion Magi Tabak Tingjin Kibane Kongjang the Saru Yakiba Atsumgi Information and Publicity Secretary Angte Sang Fongdor Kibada ADC Gi Makadalaba Department Singi Tabak Low Wahibasi ADC Singna Taujagadabane Housing ADC Gi elected member Amafoba Lightring recruitment process Tauribasi Karigino Pangtok Manipur ADC Singi election Pangtok Nunabgi Matang the Manipur government na Aiko the Karak Hana Tazo Pibagalona Sahi Sigi Jun Kunmanga for Manunda ADC election process Pumamak Loshinba Haina MOU for sign Tona Krabasu election day Ngasi form Pangtok to lady ADC elected member I'm a form later ADC Tabak Lobi recruitment process to Wahibasi tribal Singi right Lut Tobunihana Fondoki State government na akoida hanjin akoida assurance speaker gasung even MOU ama sign taw naraga 25 before 25 of June sida ADC election se law in complete processing loigani na hairamaga ngasi fawa election asi tawdabida makhoina hairiba members su laitabida elected member laitabida ADC thabak ko se sida akoigi tribal rights bu moina lut tawbani aduna akoi atsum amasung its federating unit na akoi yabanga moy aduna ADC election tawdri fawa High Basigi, recruitment post as a recruitment policy as Lepio, Aduga, recruitment of Matam Sida, Elizabeth Kaitra Oina, local mother tongue as a compulsory and Yawn Bio, new education policy in Matum Ina. Zeliang Rong Baudi Luchingba Athon Abon Megi Miat Ase BJP Luchingba Manipulenga Asigi, failure Oibugini Hana AICC observer, Predude. Vodolo in a Fondokre, Nasi Congress Bow, the Pangtok Pau, Mifum da or from a say, Mang Fondokibane. Luckily, 2022, the Pangtok Manipur Assembly election, the observer in a lucky Lok Sabag MP Suwariba, Predude Bodoloina, Mifamatuda,
makha taraduna Manipur khakta natana BJP na luchingba India gi state khudimak tongan ba wathok ya thok laikre Manipur da su BJP na luchingdu pale belenga ga se mathau pangthok pa ngamda belenga kama oire lupa crore kya gi drug fagat khiba sing aduda senaba mioi kaya sairak piba ngamdaba amade Assam da fa khiba drug kaya thigalu matamda Manipur fauna porak oiram kaya laikre masida BJP lenga ga sina chenariba mioi sing sairak piba mahuta court gi bail pithok tuna Piduna Tadokhiba Kasina BJP Lengagasina drug karba tauba myo singbu Lengagasina yokhatli haiba adu takli fongdoki amoramda lamdamasida hausi thengnari btham fangdabagi awaba sanja chunda law and order ngak ngamdaba sakwa thaurangi thabak amata paikat ngamdaba ponma makasi yenglaga lamdamasigi BJP Lengagasi lewak ngak ngamdaba lengak kama oire aduna lakliba 2022 gi assembly election asida Congress party na BJP bu inthuna na sem sabat loire fongdoki In India, wherever the BJP government is in power, whether it's in Delhi, or whether it's in Assam, or it's in Manipur, the common people are left high and dry. All those problems which really touch the lives of the common people have been ignored. Thousands of young men and women are without jobs. People have lost their livelihood support system. There are unemployed in every family, and on the top of it, corruption is getting rampant. Tinjang kaijang daba masama ufa kunai ama miro lama semba hai basida yumthong kuding da karamba makal gi aphab chenjak sing sagadage karamna chagani amadi karamna fangadage hai basi sandokpa amasung mipum kuding da khangan bagi tangai fadaba lei haina Rural Development and Panchayati Raj RDNP Minister Thonga Beswajana Fongdorakli Wafam se Chaliba September Thasigi Amadagi Haudunangasi Tang Kuntra Faba Satarakiba Rastriya Poshan Ma 2021 Lucian Bugitorum Fongdoki Bane Anganwadi worker helpers Kongman Zone 1 to 5 Amasung mini workers Singna Sinduna Kongman Zone 4 the labor SWC Club to Pangtoki Batorama da Minister Namakaratuna Asugma Wakalol Singase Yumtong Kuding the Mami Tahan Gehadabade Lenga Kimari Lenaba Loishang Singh Pradhan local body Sing Yauna Mapungwen Anganwadi worker Sing Yauna Pumnamagna Saru Yaba Amasung Tabakwena Punap Pangtok Minab Matau Tai Matamadu the Tinjang Kaijang the Bap Masamo for Kunayama Miro Lama Hybrid Oibangangane Masi Numit Kuntrani Chumna Satarakliba Rastriya Poshan Ma 2021 gi manung asik natrabasu lisang sin adumak sathabayai haina thamki Nutritional oiba food singji loin ma yam ba matam na chi nei tawu da ba akhoi ga apam ba tin maram morga thau gi chang hen chachen ba leiba sinjak mayam chachen bijina maram morga akhoi gi hakchang ne solak paje masi akhoi na angang da mami ta dana ba haida haibadi chahi taruk surpa pregnant women adu ga lactating women sig da maru ne section thurang lau ga da bagi matang du dai da sandok na awareness pi bagi program amo ina rakhalak pa program ni pradhan mantri matru bandana yojana se da akhoi pregnant amadi lactating women sing ji lupa lising manga phangba yai haibagi poche sisu loin mak yum da sandok pi raga akhoi gi bharat sarkar Piriba posi at least akhoi punamagna loinmak criteria gi matung manuktung ina phangmam thokpa mi singdudi loimak phangan bada masi free oi leiriba bharat sarkar na piriba kana bajing se mayam da loimak phangan ji ground da loi lag yawon ji adu kana basina akhoi gi ahong ba ma porok matam da nation gi kana ba ma pisi Piklib angang singbo afaba machioi bachanjak pijaduna afaba kunai ma semgat siana paswa assembly constituency gi MLA AK Mirabai na fongdokre wafama singasi loishin kiba thabum amachumna chathara kiba Rastriya Poshan Ma 2021 National Nutrition Month ki thorom fongdoki banai haribu thorom se Langjing achowa ASN Committee ICDS project Imphal West amasung lamsang sinura Pangtoki Bane, Imphal West ki Langjing achoba Mamang Laikai Community Hall the Pangtoki Batorum Aduda, Saruk Yaraduna, MLA Miravaina, Fongdoki Bada, Pigli Bangang Sing the Machiova, Wat Pachinjak, Pijarabade, Masamo for Watuna, Lainatina, Kia, Tork Nabagi Akiba, Lady Bane, Adubu Marilenaba, Lainaka Department, ICDS ki Maka, the Pigli Bangang Sing da, Apabachinjak, Pijan Torang, Paikale, Masigadamag, Nutrition Man ki Torang Ase, Langang Paikalak Bane, Maramaduna, Miron Biamade, Pokotangari Ba Angang the Hauduna chahi taruk fawgi manung da lairiba angang sing masamo fana thamna ba section thorang lakot pai basi tangai fadaba thaudang ni hana phongdoki Nutrition man asi yamna maru oiba adugumlaba tawdaba yadraba thorang amani maramdi
matam gi sarkar na paikhatliba adugumlaba policy program gi manungda karigidamakta ngasi ekoi pokriba mama oibi ki singi section thorang amadi 0 to 6 year gi angang singda anouba ekoi gi leriba nutrition haibadi machi oiba chinjak pijaba amadi makhoida masa mau phana thamnaba sahi section thorang paikhatpa haibasina ekoi gi mioiba kunai gi damakta Manipur se masagi resource leja dabalam dabama oirabasu taibang sema mapuna piba khudol kya loina duna yorklaba mioi kya pok lamdama mani hana tourism minister o lukoina fongdorakli wafama se taranipalak suba manipuri matami sai numit 2021 gi thorom fongdoki banai apun manipuri matami sai kangluf amik ki organizing committee ne sindura Imphal East district ki khurai lamnong bazar da leiba sangit kala sangam gi hol pangtok ki thorom da minister makha taraduna taibang sema mapuna piba khudol kya loina duna yorklaba lamdam asida pokpa mioi kaya aduna resource leijadrabasu lamdam asibung asidi hiram kaya da leba kasi oina amade malem gi mafam kaya da masak takli lamdam asigi masagi ojaba isai nomai gi hiram kaya da amikna lawriba thaudang ase thagat ningai nei asiguma thaudang sing adu state asigi chingam sungtam animakta manabu wakhalol galonena umbrella magi makada punna chanminanaba honaminasi fongdoki Thauramada Chaliba Chahi Sigo and Manipuri Matami say Lifetime Achievement Award Taunausam Samod Lantoki. Manipur jingta bullaga khunda che amaneba sugum je koina encourage tawidana moida support tawidana angamba sarkar gi side gi mating pangudana tawragadi tongan ba khoi sidagi apawa dumba mayam ama mana hajaru budagi tholakana khoi sin hena hujik masak khangiba dumba state amma sidagi amuke hena masak kang state amma su koi bi yae apun ba Manipur matam isai kangna lawuri ba thodang ngasi naharon young artist sing sinasu alaman sing sina yalam baliglam shamam me balambi sing se koina kaya to kari krama ham sing to matam chana yen jelaga koina adu basing ado maintenance tau to na la aga koi tungi generation de sigu khongul le chemu te na ba koi punamona onamina si Sahitya Thapang Luf na Sindana International Translation Day ngasi Manipur Press Club ta pangthoki ba lona na lon handok gi lamda saknairaba Aribam Kumar Sharma da nongthongmam Kunjamon Translation Award 2021 kusinakrai Major Khulda Laiba Manipur Press Club ta pangthok kiba Thauramada da DM University ki Vice Chancellor Professor N. Raj Mohan na athoiba mitunglen oiki ngasi pangthok kiba International Translation Day gi Thauramada ko mari lena Translation and Indigenous Languages haiba hiramasida Tongbram Amarjit na machang oiba wafam sing thamladuna imalon yokatuna thamnana ba made masibu atopa londa handoktuna malem pumbada khanganna na gi paujel piki Lamyan Mahizam Irabot ki chahi chamakunma soboma po kumun ga marilena ipugi lam event gi law haina mingthon ba isayama fongkre isay adu lawmi luf Assam ga lorena Manipur gi laihui Imphal Tokis amade Siom ga pullaga fongki bani isay adu mafam anida Assam gi Bina Kandi amade Kawa liwa rot leba laihui da pangthoki ba thorum gi manung chana fong ki banai harib isai asibo saireng libana thokchom ngauba sairang libana mayang lambam mangang sana ga loina na Imphal Tokis ki aku chingang bam harib sing asini loina isai asibo saisak libana siom gi chaw thiam amadi laihui gi mangka mayang lambam nei isai asi yelongai lamdam asibo kannan magi damak saithaba adugumnaba isai yamani ai koi hot na rasi kan na ba ai koi hot na rasi Education khak kana khunai amabu manglom na changsin ba ngamgada ba oibana mipum khudimak na mahiro isingbu morally encourage tawse hana Manipur gi speaker yumnam khemsan apil tawkre wafam asilang thawal nambul mapal da United Committee lang thawal na simdura pangthok pa anirak suba Meritorious Award cum Appreciation Award 2020 khusinaba gi thoram da fongdoki banai thoram da speaker yumnam khemsana makha taraduna thawai yauna hona jariba mahiro isingbu lamjing biba makhoi upung thagot piba si yamna mathau tai masina mahiro isingna makhoi gi tungi punsida hena hona ningbagi thauna ama piga dawri benai maramasina makhoi bu morally encourage tawbiduna hena phaba tungi mirola ba sembada mama pa oiriba amade laikai gi club singnasu hena thaudang lawsin si phongdoki sahi asigi oina appreciation award
Nat Sankritan Lamda Avinandan Patra Award 2021 Fanglakraba Sapam Kullavi Women Professional Lama Wena Tuan Ba Manakya Fanglakrabi P Evemal Amasung Handak Haidokiba Class 10 Amada 12 Ki Examination da Mai Palakraba Mahiro Isingda Selamadi Kudol Pot Piduna Pugin Tawaki Club Taraga Ditwin Punba Sungba United Committee lang Davana Shinbisi ay Aduki Tagache Meron naman si matung tawag sa sinbidra ang singi moral encouragement daw na ba hon na ba da ay so saru yasagyan kamjarakanda hodong ko thagat sari. Thank you. Drug De-Addiction Center Singda Manipur Human Rights Commission piba guidelines sing ningtina follow tahunna ngi pandamda nomagi oiba consultative meeting amanga se chingmairong daleba classic grandi de pangthokre Manipur Human Rights Commission sindra pangthokiba thorma da commission asigi acting chairperson Khaide Mani Social Welfare Department amasung Manipur Police ki official kya galoina Drug De-Addiction Center salairu miyo kya sarugya ki Thorum aduga marilena Khaide Manina Fongdor Kibada Manipur Drug De-Addiction Center chalairiba singda miyobigi phangpham thokpa hak ningthina phangdre haibagi wakat kya lakpodagi Manipur Human Rights Commission Sunav guideline amasung standard operating procedure SOP sing same dana hairib SOP sing adu follow tahun nabagi namak De-Addiction Center singda khanghan kib laikre adu hairib guideline amasung SOP sing ase Drug De-Addiction Center sing na karai forward tung induna satpag ngamli amasung kari challenges sing mayok nari bagi haibadu khangdok ngan nabagi namak stakeholders sing yauna mi phamasi pangthok puni hana phongdoraki Miphamada Drug De-Addiction Center chalaibagi matangda ningthina khang hairaba expert kyana wangangki Both government na run toba, private na run toba, the addiction center mayam sida minimum guideline do. Madungang na tauribra, taudabra, haiba, atuna singbigi problem am lakpa. The Human Rights Commission da so, the addiction center da user singbu namdana faraga, drugs na banihan faraga thamba, ada mama pa kauraga pisa, longbo khutpa sigi mayamama sida police pa yawi, ayna hairiba singche, masida adu mataudana ba haidana, matam kharigi mamangda Human Rights Commission na. Minimum guideline SOP to the De-Addiction Center Togadaba Toroidaba Punamasi Kangan Garaba. Hariba Kangal gave a single as the police nationing Tijananga Naba, The-Addiction Center sing Suning Tijananga Nanaba, a Sigi consultation program, si Pangtopanaba. Dhanamanjuri University Makada Academic Session 2020-21 da VC, BCom, VVA amadi LLB gi last semester oigadaba Mahiro Singi marksheet matam chana PW moiraga Mahiro Singh chawna khudong chadaba oire haina DM Science ki General Secretary Salam Rohen Fongdorkli Rohen maka taradun Fongdorkpagi matungina University asina Mahiro Singh marksheet matam chana PW moiraga mapangi University amadi Manipur University da admission gi apply tawada chawna khudong chadaba oirakle hai Mahiro Singna Hauzik Tangari Kudong Sadaba Singasidi Koknanaba DM University ki Mari Lenaba Authority Atu Matam the Miyang Changmiduna Mahiro Singi career Mangan Bahona Biuhan Apple Torkli DMU की regular BC लाइरब सुक्सी अपनाबा regular registrar अमदी regular controller लाइतबना हाइबुक दोंग चादा बसिंग असि मायक नबनी तोयना university मगी लाइफम तोपा staff सिंग लाइतबना हाइबा marksheet अमदी मेकर सिंग असि मतम चाना शुतो बंगम दबने हजि हंदा पंगथोखिबा धनमंजु यूनिवर्सिटी की तोंगान तोंबा स्टाफ सिंग लौबगी रिक्रूटमेंट अदु अथुम मतम हाइदोपिदुना अखोगी लाइबा खुदोंग चादबा सिंग असि मेकटपियु हाइदुना धनमंजु यूनिवर्सिटी की अथॉरिटी दा अपील तौजरी Kumzali Singani Taramanga the Home Guard Sing Tanadun Lakwa demand sing state lenga tabaka on Torkpa Horkpa say live Fabni Adu Fangdana Lady demand sing Makatana Fangdan of Akan Mawong the Honakigan Yana Manipur Home Guard Employees Welfare Association Kangalakli Association is Sindura Nagalengi retired senior SP P Sonamani National Awardee Soram Prabhapati Amadi Kumzali Singani Taratareta Home Guard Singa Sanction Kiba Kutang Sara Henba Amadi E Kat Kiba Myoy Sing Taram no Okui Torom the Fondo Kibani Luang Sangum Maya Lekai Community Hall the Pangto Kiba Torom da Association Asigi President Yangle Mangina Esteres the Labor Home Guard Naloriba Taudang Tagat Ningaini Mamang the Palamalenga Kangbi than Leramba Home Guard Singi Awaba Kaya Palibelenga Kasina Kangbi Rakpana Karamakadi Safari have wafam Tamki
matam adugi sarkar aduna khanaram daba posakado ngasimak BJP gi chief minister oiriba Sri Birenna yamna chen chauna haibatare yamna masak khangna awaba sing asi yengbiraga akoi bibirakpani adubu hojik so akoi gi dabi di loiba naide ration money yaude officer sing de pigedaba rank pay yaude 7 pay commission na piba adugumba facility mayam du yaude streamline taude retirement benefit natraga pension scheme amata leite dain hanesta natragana mahut hapa natragana ahen ba strength pibana chingba dabi mayam ama tawgodoba khoi gi su serizama lairi Zirbam district ki yamna maru lambi ama weriba Islamabad Sampanaga Ningthembam amadi Ningthem khunong na chingba mafam singda leiriba lambi asi athu matamda sembidrabadi lambi thingma yauna makhal makha kya gi khongjang sing changchillaga ne hana Ningthema khunja singna phongdorokli ngasi lambi asi matang da pangthokiba pawgi mifam amada khunja singna hai lambi asi asidagi chai taramuk ki mamang da koilas tha ki lambi ne matan adu da tharam koilas adu su quality leina thabiram dabana lambi asi fibam thina sokle lambi asi da koilas phawu usilaktre masina maram morga lambi asi da gari thauruba miyoi singda khudong thiba kya mayok na halle loinana Zirbam gi MLA na su ngasi phawu laktuna lambi asi gi fibam yengsillabi dre athu matamda lambi asi mari lena department gi miyoi singna semjin biu natrabadi khunja singna akan khongjang kya changchillagani thamlakli Hanasu lambi asi semgiba matamda quality leina koilas tawbiram dabana maram oiduna lambi se athubada kaire aduna lambi se huri mayam chatpada jadre angang sing school ka thokasin ama gari chathokasin da khudong thiba tholakadore aduna maige somgi ima indol mayam sida hauduna lambi asi sembina ba mari leina ba department da aikoi hana laujari bani Imphal International Airport ki sasinaba Aadhaar card amadi atopache sang sing sijinaduna Delhi tamna chatnanaba honaramba nupi yamayawna Myanmar macha taramari Airport Authority da fare Impact News na phangba pawda numidang waram pung manga taw matamda Imphal International Airport ki departure terminal da Airport Authority na Myanmar macha taramari asi faabni hari Indigo flight amadagi Delhi tamna painan na bahonaramba makoi taramari asigi manungda sahi kunma thoi surabi nupi ama sahi tarataruk tangariba nupa masa anisu yauri makoi sing ase wahung pong satabada Mizoram pauduna India lanchilakta matung sasinaba che chang sing paiduna Imphal yorokibani haiba khangmangam lei tungda Myanmar macha taramari ase Singjamin police na foreigner eki makha da fajinduna investigation haukre hari Matanga soida break amala ujake break matungda malim India gi lairib COVID-19 gi case singi update amade Manipur amsung malim tongan ba ipau sing pudun lakchage Impact News miyeng tadun lebiu Hello viewers, Impact Music on Demand da selfie video request khanbirakpa matamda adomna selfie video record tawbiraga apamba isai sing adu khanbiu aduga aikoina pizariba WhatsApp number asida soidana thabirau Impact Music on Demand every Saturday 6:30 PM only on Impact Music HD and SD channel. Break matungda mayambo amuna taram nokchari amde bulletin sig makata pausing miyam de pijari Manipur ki oina hokyo pung kunmari da COVID-19 amara morga miyoi ama laikide anoba case chama yankai nipan thengna ke miyoi chama sumna amana recover tawkiba galona positivity rate chada taruk dasmik nipan ama oiki Manipur lenga ke Directorate of Health Services na thadorok report ki matungina sterasigi ngasi miyoi lising aniga chahum kun COVID-19 test awu matamda miyoi chama yankai nipan positive oiba thengna ki bagalona sterasigi oina apunma positive oiba gi masing lakama lising kun chamanga marfu mari yaure ngasi recover tawkiba mi gi masing jam subna ama adu tharga laichat asidagi fagalakhiba mi gi masing na punan lakama lising tara taruka chamri humpu taruk yauduna recovery rate chada mariputara taruk 10 manga ahum da lairi active case listing aniga chani humpu humdoi da lairi state asigi oina apun ba laikhidaba masingna listing amaga sanipan yankhai manga sukhre ngasi laikhidraba mioi adude Kamjong district tagini hari nakal amromda laichara sidagi ngakthokna nabagi damak vaccine mathungna chathariba covid vaccination gi manung chananga sifawde serasigi oina vaccine dose laktara taruk lising mariputara mapan chamapan mariputara manga kapthokre hena Manipulenga ki health department gi additional director ma spokesperson Dr. Okram Sasikumar mangang na thadorok chero lamada khangalakli
मसिगी मनुंग चना हान दोस्त लाख तरा निथोई लिसिंग कुलुमदोई सानी हुमुतरा निथोई अमदे अनि सुब दोस्त लाख मरी लिसिंग हुमुतरा तरुक सात्रेट कुलुमदोई कापख्रे स्टेरसिगी ओइना हौखिउ पुंग कुनमरिदा वैक्सीन डोज लिसिंग तरा कुनमंगा कापखि हारी इंडिया दा हौखिउ पुंग कुनमरी दा कोविड तगी मियोई लिसिंग कुनिपान सात्रेट तरा निपान फगलक्तुना फगलक्पगी चांग चादा मरिपुतरा तरेट दशमिक निपान मंगादा हेनगतले हौखिउ पुंग कुनमरी दा लाइना असिदगी मियोई चहुम तरा माथोई लेखिदे हौजिक फावद पेंडेमिक असिना लाइबाक असिगी मियोई लाख मरी लिसिंग निफु निपान गा हुमफु निथोई सिहनख्रे अपुनमर कोविड तगी फगलखिब मसिंगना करोड़ अहुम लाख कुंथ्रा तरेट लिसिंग कुंथ्रा मापन हेनबने हौखिउ पुंग कुनमरिदा कोविड की पॉजिटिव केस लिसिंग कुलुम दोइगा चमंगा कुनमापन हेनगलखि अपुनम कोविड की केस करोड़ अहुम लाख कुंथ्रा तरेट लिसिंग कुंथ्रा मापन हेनख्रे हौजिक लेवाग असिदा कोविड की एक्टिव केस लाख अनि लिसिंग हुमपुतरा तरेट का कुंदा हंथरे हौखिउ पुंग कुनमरिदा मियोई लाख हुमफुमंगा लिसिंग कुंथ्रा मरी हेनबदा कोविड वैक्सीन कापथोखि हौजिक फावदा लेबाक असिगी मियोई करोड़ मरफुनिपान लाख कुंथ्रा मरी लिसिंग हुमपुतरा हेनबदा कोविड की वैक्सीन कापथोखरे नाकल मरमदा मालेमगी ओइना कोविड की अपुनम केस मसिंग करोड़ कुलुमदोई लाख निफुनिथोई लिसिंग तरेट हेनख्रे मालेमगी ओइना कोविड तगी लैखिदबा मिगी मसिंग पुन लाख निफु तरेट लिसिंग मरिफुतरा हेनबने अमदे लैना आसिदगी फगलकपगी अपुनम मिसिंगना करोड़ कुनमाथोई लाख तरा लिसिंग कुलुमदोई हेनबने COVID-19 dagi ngakthoknan nabagidamag Manipur Police ni lakot protection thawrangi banung chanang asisu lambi da COVID ki SOP thugaiba amadi lengak amadi State Disaster Management Authority na piriba sanna kanglon sing thugaiba sing fagatuna fine thianba amadi cherak pi bagi tabak chathaki Manipur Police ki Nodal Officer COVID-19 Staff Officer to Inspector General of Police IGP Operation Rojit Irom na thadrok pa chiro lamagi matong ilang asti tongan tuan mafam sing dagi COVID-19 ki protocol thugaiba punamiyo kuntra homdoi fagat kibagaloina na fine una lupa lising nipan khongwat pangam ki hari masi tharaga ngasi fawda Manipur Police na puna lupa crore ani ga lak yangkai nipan lising mariputara gi mathakta khongwat pangam le hari Laichet asidagi ngakthoknan rabhaiduna state asida laingak amade State Disaster Management Authority ne thamleba COVID ki chana kanglon thugaiba miyo singi mathakta Manipur Police na makata na drive asi sathaki gani amade National Disaster Management Act 2005 ki makada akanba action su lokat kani hana cherola sina makata tarakli Oinam Kendra ki oina Thambal Mari College oinam da hanglak liba Community Isolation Center ngasidagi lotion kre panba yabade Community Isolation Center asi oinam Kendra ki COVID patient sing laing na nabagi damak oinam ki MLS oidiba Pollution Control Board ki Chairman L Radha Kishore gi miyang makada hanglak kibani COVID level sidi taraina aikoi pahai haibiganu masi kaidong aidasu masi lana santok piroidabani aduga lana haijaloi COVID no once da khiba mi se phagani but mahak yam sang na recovery sangi haibe se yak appeal tawjage aduna aikoi laira lebak laira state ni na yari makhi aikoi government na lokthoi ba khoina lojriba thukjriba SOP se adi sunga ga satpiu hana haijage politician sing sina COVID na COVID phare haibani haibadu masu totally wrong ni maramdi COVID na ba haibasi politician masa su na dorin ai su na dorin mi su na dorin na bunar positive oiragedi ana abo mi dudi tasengdi hospital da leitaba ya treatment tawdaba ya di adubu ekoi COVID nadre haraga haijin bani haraga sandok pesidi mukdhane tawbiganu COVID nadabasu oirasi SOP sunga asi COVID su khoi phalasi tawdadi ekoi pajasu tasengna bhab taminasi 1989 batch ki Assam Meghalaya kada IAS officer Rebecca Vanessa Susyang na Meghalaya gi anabu chief secretary wena thaupu hokre magna pharmacy puba yan hanba khasi nupi wedi Rebecca Vanessa Susyang na Union Finance Ministry gi additional secretary gi from Puramme Makpu pharmacy Puramba chief secretary MS Rao na Meghalaya Right to Public Service Act 2020 gi makhada State Public Service Delivery Commission gi chief commissioner wena Haplam bani panba yabadi PP Trivedina Meghalaya gi ahanba nupi chief secretary gi pham purammi hari
पेट्रोल डीजल की ममल लिटर पैसा कुनमंगा कुंथ्रा हेंगत्रे पेट्रोल डीजल की ममल स्टेट स्टेट की लोकल टैक्स की ममल खेतनरी पेट्रोल की ममल चयोल अहुम हेंगत्रुद्रब चयोल अनिरक सुबह हेंगत्खिबनी नहुना पेट्रोल की ममल हेंगत्खिबसिना लेबाग स्टेट अयामदा पेट्रोल की ममल लिटर लुपा चाम यौहनख्रे लेबाग स्टेट अहुमदा डीजल की ममल लिटर लुपा चाम यौख्रे हरी हौखिब थासी कुनिपानदगी थीब खंगदना लेरखिब मतुंग ngasi थौबाल तुरेल सीना फंखिब यारिपुक तुलियल मयाई हाइरोंग लंबीदगी मोहम्मद अब्दुल वाहिद एटेन की मिसी असि चिंगननिंगाई ओय मिसी असि कनागुम्बना हाटपा ओइरमगनि हादुना लेकाई मियामना जेएसी सेमदना खोंजंग संचिनख्रे लोइनना मिसी असि अथु मतमदा लेंगा कमदि कंसर्न एसपी ना मियेंग चंगदुना थिगत पिनरनबा मणिपुर मुस्लिम वेलफेयर ऑर्गेनाइजेशन की मायाई लोइसंग अमसुंग निंगथौनाई ब्रांच ना तक्सिलकली मिसी असिगी मतंगदा पालिबा लेंगा अमदि कंसर्न एसपी कंसर्न ओसी तोगान होम डिपार्टमेंट ना अथु मतम द मिसी असिगी मतंगदा इन्वेस्टिगेशन तो बिरगा सुम बलंगालंगी अदु पुथोक्पि हाइदना एमएमडब्ल्यूओ जनरल हेडक्वार्टर अमदि तोगान एमएमडब्ल्यूओ की ब्रांच सिंग की माइकै देगी अकन ममोंग द कंडेम तौजब लोइना अथु मतम द सुम जस्टिस अदु पुथोक्पि हाइदना एमएमडब्ल्यूओ की माइकै देगी हन्न पालिंगा लेंगा असिगी मफम द अमदि होम डिपार्टमेंट की मफम द मरुना थमजरी थौबाल तुरेल की साबल तोंब हिदेन मपाद नुपा अमगी हसी हक्सांग फंख्रे इम्पैक्ट न्यूज न फंग पाउद हक्सांग अदु अयु की मतमदा मफम अदुगी मियामना थौबाल तुरेल की साबल तोंब हिदेन मपाद ताउदुन लेरम थेंगनरखिबनि हारी पाव अदु हेक फंगबदगी थौबाल पुलिस की कांगबु अमन चंगसिनबुना येंगसिनखि पुलिस तगी फंगब पावगी मतुंगिना असी हक्सांग अदु इम्फाल ईस्ट डिस्ट्रिक्ट की मनुंग चनबा यारिपुक तुलिहल मयाई लेकाई हाइरोंगदगी मोहम्मद अब्दुल वाहिद सही कुलहुमदोय अपोपा मोहम्मद अब्दुल गाफर ने हारिब मिसक असि थासी हौगिब तांग कुनिपानगी नुमिदांगदा मयुमदगी थोखरगा हंजिलक्खिदबनि हारि असिब हक्सांग अदो मणिपुर स्टेट की फोरेंसिक एक्सपर्ट सिंगना स्पॉट इन्वेस्टिगेशन चतरब मतुंगदा थौबाल पुलिस ना लौखटलगा पोस्टमार्टम तौननबगिदमक जेनिम्स की मिरेल संग थमख्रे थौदोसिग मतंग चपसाबा खंग ngamdrabasu wahid की मकोक करिगुंबा खुलायमना थोमबगी दाखफम लेरम हारि मियामदा ई पाव यौहननबगिदमक पाव लोब चटपदा सोकपदगी मयुमदा ट्रीटमेंट तौदुना लेरिबा इम्पैक्ट टीवी की न्यूज वीडियो एडिटर नोंथोंगमम जोनी मैतेदा कैसामथोंग कॉन्स्टिट्यूएंसी की इंटेंडिंग कैंडिडेट सापम निशिकांतना सेल की मतेंग पीख्रे मतेंग अदुंगसी निशिकांतना पिसुम निंगोम लेरक लेबा एन जोनी की मयुमदा हक्थेंगना चतुना अनाब हंगखिबग लोइनना हारिब सेंफम असी खुसिनखिबनी खोंगचन अदुगमरी लेनना निशिकांतना मियामदा ई पाव पीबगी थबक तौरिबा पावमी अमरा सोक्तुना लेबगी पाव से ngasi मागना हेक ताबगा अंगम मतेंग पांग लाकपने लोइनना मखा तानासु स्टेटस लेरिबा जर्नलिस्ट अम हेक नारको मतमदा मा की माइकेरी की अंगम मतेंग पांगखिगनी हाब वफम थमलखी आई इसामक जर्नलिस्ट मक नत्रसु सिगी लाइन दा तुम तौजरकपनी अदुगा एनी जर्नलिस्ट आई हाइजे मी मया मतेंग पांगजबनी अदुदा एनी जर्नलिस्ट इरेस्पेक्टिव ऑफ व्हाटएवर कहनी हुएल पाव वगैरह आईएसटीवी वगैरह कोई इंपैक्ट टीवी वगैरह सुमाइना तौबदा आई धर्मनी जर्नलिस्ट म मतेंग पांगबसे कोई जॉनी से याम एक्स्ट्रा टैलेंटेड नि ना याम फजन नमगी इंपैक्ट टीवी आई तारे याम न कहे ऑनेस्टली सिंसियरली दुना आई सिदैसा जॉनी नाइ ताबदा ngasimak irabot de oisu changer e aduga ai adum aina ngam पिजारे गेट वेल सून को पाउमी मोइना मसागी सिंथा पांगथोक चटपदा खुदोंग थिबा अमदगी मखोंगी सरू क्रेक चतुना लेरिबा इंपैक्ट टीवी की वीडियो एडिटर निंगुमम जोनी मैतेदा रिपब्लिकन पार्टी ऑफ इंडिया अठावाले की स्टेट प्रेसिडेंट ओरिबा कैसामथोंग असेंबली कॉन्स्टिट्यूएंसी की इंटेंडिंग कैंडिडेट थौनाउजम महेशोनसु सेल की मतेंग पीख्रे थौनाउजम महेशोन पिसुम निंगोम डायरेक्ट लेबा जोनी मैतेगी युमदा हक्थेंगन चतुना उनखिबगलोनेना सेल की मतेंग अदु खुसिनखिबनी महेशोन फोंदोरपि मतुंगिना पाउमिसिना खुनाई असिदा अचुंबा माइकैदा पुनरनबा होटनबदा फ्रंट लाइन वॉरियर मोइना लौरिबा थौदांग सिंह इकाई खुमनबा ओइना अंगम मतेंग पांगबनी हेना फोंदोरकी कोरोना की अकनब वेव लेरिंगाइदा द हुजिसु लेरी लेरिंगाइ तंजासिदा युमदे मपान थोक्तबा मयाम अमा लेरिबनी अदुसिदा
इ पाव खंगनदना मणिपुर सिदा कोई न्यूज पु युमधोंग खुदिमक्ता यहोलिबा इचिनाउ सिंगसिग अचौबा रेस्पॉन्सिबिलिटी अमा फ्रंट लाइन वॉरियर नंबर 1 2 3 मनुंगजिदा याउरिबने पिसुम निंगोम लेरेक्तगी यामबना फ्रैक्चर तौरगा सुमाइन लेरंबसिदा आइगिसु रेस्पॉन्सिबिलिटी अचौबम लेको यामबा यामदबा आइगि दायित्व अमा मोइसे सोपा यादेको मोइ अचौबा रेस्पॉन्सिबिलिटी अमा मोइसे ममांग थंगिबा फ्रंट लाइन वॉरियर नि कोने खंजदुना ngasi पाउ तारे हाइबदा आइना ngasi lakcharaga ai ngamjaba khara mating pangjabane Khetrigaon constituency ki miyam na thengnari batongan tongan khudong sada ba made miyam gi apam sing masak khangdok tuna thabak taunan na magi pandam da constituency si ki polling khuding makta chatuna miyam ga unadar wari sa naba yanar ru gi pandam da constituency si ki intending candidate Sheikh Nurul Hasana taru ge miyam gi wakat haiba mission ma hodok rei mission asing asi top khona ma khong Khetrig awang lekai de le candidate asi gi mayum da hodok ki banai loren ngasi ahan boina polling number 44 gi mafam singil Manung channel lady ba polling number 44 ki manung channel lady ba Khetri Vengun awang leka da yamna phibam sokpa imung amada ahan moina changduna imung adugi miyoi singna makoi ki tongan ba awada pa singa madi apam singi matang na wari sanaki ngasi ki mission haudok padu ko madi lenana NPP Manipur gi general secretary organization so oiriba Sheikh Nurul Hasan na haukiba matam kya gi mamang gi hauna mahagna constituency sida mahi masing tamhanba yum sabi ba madi miyam da thaknan ba aphabi sing pi biyauna hiram kya da mateng pangnu lakli adu bahari ba mateng kya sina mahagna constituency sida pangthok ki khaliba thabak sing asi mafung faba ward padagi ngasi dagi hauduna polling nifu tarukta chathagdaba mission asi haudok pani hana thamlaki Khetrigaon da leriba praja makhai sigi asengba mihut haibado oiba ngamnanabagi damakta praja makhai na thengnariba samasya makhai se khangdokpa mai paabagi tungda aina chatlugadoriba khongchat asida phangakpa tawbuyaba tawhanningba praja gi chawkhat thorang kendra sigi yaifananabagi damakta chap chana chawkhatpa senmit lon dabu oirasu tongan ba hiram kudimakta chapmana ba mideng da chawkhatpa ngamnanabagi pirakpa praja gi wakat law punamakta san zarabagi tungda Khetrigaon gi praja makhai dagi phangaiba findings makai ado 100 days ki manung da thabak onthokpa haiba adumba achetpa thajaba commitment amaga loina isada political conviction amadi personal commitment amaga loina nai khongchat asing asi asidagi hodok chagaduriban Khetrigaon constituency da tam ohumlak miyam gi mihut oiramba laikhidraba ex minister Vasant Kumar Wangkhem gi humpura manga suba birth anniversary ki thoram porompa thawan thabale kai deleba laikhidraba sigi mayum pangthokrai Vasant Kumar Wangkhem Memorial Trust na sidna pangthok ki thoram da ma ki imung manung laikai gi miyoi sing yauna tongan miyoi sing na laikhidraba ki mafam da ikai khumnaba utki thoram gi matang da wangang laduna NSUI Manipur gi president oiramba MS Subhanna laikhidraba Vasant Kumar na hinglingi matamda Khetrigaon constituency amadi Manipur miyam gi damak toram thabak sing kaidonung da kaub ngamloi ai haiba wakhalol thadutuna aikoi haiba wai sijinaduna manab khunai ma oina na ba hotna ramba aikoi khudingna khudung induna chatpagi tangai fadab lai phongdokhi Manipur marang kaina lairiba resource singa se ningthina season narabade lamdam sida sel thumgi awab lairoi haina Konthaujam assembly constituency da intending candidate oiriba oinam gold flag na phongdorakli ngase nambol foijing singning da household economic sustainability policy program haudok da wafam ase oinam gold flag na phongdoki banai makna makha taraduna karigumba aikoi gi oiba policy program ma aikoi gi vision mission seng na lairabade afaba asengba achum state ma oiba ngamgani phongdoki ngasi ki thormadu ki manung chana champra policy haudok laduna foijing gi yum chani romda champra pami singsu yenthoki Uripo constituency ki oina lakliba tarani thoi suba Manipur Legislative Assembly ki mikhalda mirep oigen hena chongthorokliba IMC ki chairperson chu oirambi RK Rani Sana gi miyam gi oiba mifam pangthokre mifam adu Uripok BJP mandal gi makhada Uripok polling station 10/21 Uripok Laikurembi laikai amade khosnam laikai na sinduna chathaki banai thoromada Prime Minister Narendra Modi gi mapu kumon gi madilena na laibak sinme thungna chathariba sevao samarpan avian gi makhada mafam adu gi miyam da su mirep oigedoribi RK Rani Sana na khudol kya tamki
Khurai Assembly constituency ki intending candidate Haisnam Suvaspu lakadaba election asida soidana mai pakpa ngamnaraba mifam ama khawai soi khomidok to pangthokre mifam aduna election asida ai Suvaspu mai pakpa ngamnaraba Muslim single riba Central Committee da anawa member Chani Yankai rom su hapsinduna chauthok hanki Movement against voter for case Manipur kansi vote kidamak paisa low roisi yellow haiba asida awareness campaign ama United Development Organization UDO Manipur nestin pangthokre mayang imphal gi mafam kya loudspeaker sizina dun chathakiba awareness campaign nadu vote sel low bana status gi chawkhat khongthang da thinta hale senja thumja gi thabak Hengat hanbagi chawrob maram oi maram asina afaba chawkhot Manipur ama oirakna nabagi damak laklaba 2022 da pangthok daruba Manipur Legislative Assembly gi mikhal asida sel law roisi amadi yeloisi tamthirba chanhabi asidagi Manipur kalhau se han lawki vote sel lawba amadi yenmagi chanhabi asi tokna naba status lairiba club organization CSO amadi maira paibi singnasu mateng pangbi hana United Development Organization gi maikai gi apil torokli National Highway 37 Pakthok Chauthok Pada Soal Laba Longmai Vazad Leba Lammapu Singi Compensation Mangjona PVO Hana Affected Landowners Committee Longmai Gi Mahut Sinduna Longmai Bazaar Board LVV None Bazaar Nathator Kuchiro Lamada Deputy Collector None Gi Pugning Chinchilakli 60 vetted RIMS Security Verek number 2 Ngasi Regional Institute of Medical Sciences RIMS Ki Director Professor A Santana Sangakre Sangabagi Thorum Aduda Director Professor A Santana Manipur Security Service na Miam Gidamak Lori Bataudang Singbu Tagat Pofongdoki Piklib Angang Singda Machioi Bachinjak Pijadura Masama Ufana Tamnan Rugi Pandam the ICDS project Moirangi Makada Kumbi the Tabuma Machuna Chatarki Rastria Portion Ma 2021 Masilation Cray Kumbi Sector Tugi Makada Leba Anganwadi Center Kuntaret Ki Anganwadi Wakar Masung Helva Singasinduna Loshinbugi Tormado Kumbi Wat number 9 Gi Ibudo Ising Saiba Community Hall Pangtoki Bane Thoramada Kumbi Municipal Council gi Hanagi Vice Chairperson Wahangbam Bovi Chan Luang Ward Development Committee gi members Singamasung Asawaka Kana Sarugyaki Helping Hand Project in Makada District Legal Services Authority DLSA Churachanpur na Sinduna Churachanpur Battalion Assam Rifles and the Loktak Battalion Assam Rifles ka Puna Kusam Naduna Outreach Program cum Interaction and Awareness Program ama Churachanpur gi Happiness Home amade Ministry of Gospel and Disability Home Pangtokray Thoramada the Chief Judicial Magistrate cum Secretary District Legal Services Authority Churachanpur Zangle and Housekeep na resource person Wangang ki Lunana Hariba Home Sing asigi angang marfu humdoida sana thakna nabugi polam kas kusinaki Kamjong District ki wena Rashtriya Portion Ma 2021 Loishin Kray Loishin Mugi Thormadu ICDS Project Kamjong ICDS Project Phungya Ramade ICDS Project KKL na Punasunduna District asigi Kasom Kulen Community Hall Chathaki Bane Thormadu Sarugya Kiba CDPO ICDS Phungya TH Romitana Portion Ma Amade PIC KKL Dr. Ravinana Prevention of SAM and MAM among the children have as the Wanganki Lamdamasaki economy amadi resource ta yumfam oiduna socio-economic development purang nam ki pandam the economic and resource development organization kanglai pa khai raming thon organization ama safong lehana chirol amada kanghalakli harba organization ase lamdamasaki tongan tongan entrepreneur amadi social activist singna punsilaga sembani hari Humbutra Mari Suba Glenmark Senior National Aquatic Championship Pangthok Lagani Hari Swimming Federation of India ki Miyang Makada Chaliba Chahi asigi October 16 ki 18 fawa Bangalore na yumbu oiduna Pangthok Kudaraba Championship asida saruk yarun na ba Manipur Swimming Association ki swimmer diver
water polo team amadi official sing khankhre Manipur gi oina championship asida nupa swim ani diving gi sanaroi ama loinana nupa gi water polo gi sanaroi tara humdoi amadi nupi gi water polo sanaroi tara coach ama manager ama loinana punami kunmapan saru yagani haina Manipur Swimming Association thadro puchi role amana khangalakli Thawal College na Sinduna Azadi ka Amrit Mahotsav Fit India Freedom Run 2.0 pangthokre lamjel adu Thawal thokpum Kovila lampak tagi lamtha ki bagalona Thawal College ta lamtungpam oiki Thauramadu ki manungchana Anglo Manipur wa ge site amasu oiriba Thawal thokpum Kovila makhongda ningtam land thawain pontha pi khraba athobu singi mafamda maira amadi laika tuna ikai khumnabasu utki Thauramadu ki marilena Thawal College ki assistant professor Dr. M. Damudona Fondo Kibada Fit India Freedom Run se Maruin Haksang Fana Tinjang Kaijang dan lain no pandamda Sataba Tauramni Fondoki Haksang ji fit oina leisi obesity dagi anxiety dagi stress dagi koisi freedom oina leisi haibe aim doni tasengna kili masi Bharat ningkha tamba sei 75 years surapagi ningsingba oina maduga mari leidana hariba thogi hawala thopamgi historical place Anglo Manipur war gi famamasu oikiba sigi mafam sidagi Thawal college ho koi senjagadabani sigi maru oiba thimdi akoi haksang si fit oina leisi laina tina dagi akoi freedom oina leisi haibe Hizam Irabo Puning Singjabo in a Nachogi Youth Blood Donor Team Vishnupur District member Singna Shinjaba Marathon Manipurgi Amatangaraba Kangla Mamang Dagi OC Mom Alaudin Lampel Police Lamthakre Nambol Bazargi Irabot Mitam the Heka like Tamlamki Amadi Nambolgi Namboldagi Nacho Tamna Makatana Chiel Kiba Lamzela Dubu NES DYA Club na Okpoi Tabak Sataki Learn matanga sa bulletin na say tension generally mga headlines mo na pijari Lamyan Mahizam Irabot ki cham kun mga so mapukumon thoramda state ki thak kai khum na utkre abon mai music ki matang da NIA na tijin din na lenga ki mai kai de center da chi thak rehna chief minister Viren Fongdokre Thawal Police Samsung Commando apun makangbu man Imphal East District ki Kaira Wang Kem de lo na yada jali not bundle kya galo na chena bani haibu mi ani fagat krei Manipur dengan si COVID-19 na maram morga miyo yama laiki de anobu case chama yang kai nipan thengna ki miyo chama sumna amana recover tau ki bagalo na positivity rate sada taruk das nipan ama oiki Amasung India da hoki upung kunma di COVID lagi miyo listing kunipan ni matak fagalak tu na fagalak ko ichang chada mariputara tare das nipan mga ada hengat le nauna miyo chaum tarama thoi lei kide active case lakan listing kumputara taret ka kunda antare Matanga sa bulletin na solution jare Manipur amasung maling tongan ba mafam sing thok i pau sing impact news for the mag making tatu na review